Ngasi Keishampat Leimajam Leikai da leiba Thokchom Chandra chahi humpugi yum Meina Chakhre. Mai asi karidagi horakhibano haiba hauzik chapchana khangba ngamdri. Miyoi amata yumda leitaba matamda mai asi horakhibani amadi manak nakpada leiba miyoi singna urakpadagi mai adu muthanaba honarakhi hairi. Khudakta pau pibadagi Manipur Fire Service ki teamna khonglei thuna mafam adura sangsinduna mai adu laksinaba honakhibana hena amang ata thoklamgadabadagi kanba ngamhore hairi. Hello? Sige, kano malagta. Kaya ba? Leimajam Leikai. Kung aduda dum jang wiro. What? Kan muthal na ba tao?